Production. Good evening, everyone. Mayam aina video macet minute ani ahungi video macet ang thanga chabase mayam punna jemina se ngasigi video se kisumna te memory ama oina ve hona waina thanga chaba video ni chabane abako ado ngasigi video se akoi aigi mama pokpa mama akoi bobokki magi chahigi thouram ne abako magi laikhida pase sahi ma sure ado ma laikhida ba hek matam duga su aiga su phangna udre ai mapanda leina adi matam duga ai sorat pudi sorat nangnaba sorat ki nong mangna lang sorat pudi jahore abako aduga sorat numituga su magi memory oihonba video machet ama kapke habisu nungai tabba kai kai thabak na kan mana kapa ngamhaudre abako ado ngasi magi chahigi thoram siga su ai jawo phangdre ai mapanda baibanina ado ngasi se aina akoi indabja dagi asigi video ko machang ga phangbo dagi aina sigi video se memory oihona baina hapsaba video ni abako ado mayam punna jengminasi aduga asigi chahigi thouram siga sarukja biriba mayam bobokki damakta lakpiriba mayam punamaksu aina jamna thagachari harauri sigi dinda siga sigi akoigi keno siga ne nonglak siga mayam wakna khona jawbi khotpi na tawbiri sisu jamna harauri abako mayam bobokki thouram je phajana tawre na haiba pangdokra ina ko aduni asigi machi tang aina memory no ba thangachabane abako ado si haraga haigi video sisu se thamge ado machi am jengisi